Image powder meeting tabi the quite keep book. Tum Kumar Naurena Nox Sabolina, Nasigi, Moribo Pau Pijeri. Coronavirus might have a pinanaba, Apume Pangal Unaba, Nasin Vidang, Minute Mapan, Kendall Lamadit, Homo Tanaba, Prime Minister Narendra Modi, Lebak Miamda, Apil Torpli. See Mr. N. B. Nasu, Mantu Miamda, Apil Torpli. Laying up the Lepa Mamalda, no one sang the Bayad, Polam Sing, Yam the Pangana Honagani Haina, MLA, White Susan the High Crane. Loinana Delhi the Lion Livi, Oliviada, Mating Pandi Simbu, Manipur Students Association, Delhi na Tagapa, Hungary. Mapungo Pau, Lovi Sea. Coronavirus might have been another Apun Bagi Pangat, Ut another Nasin with Ampung Mapan Tavada, Minute Mapan electric light Mutatuna, Mai Tanduna Yumtong Kuning the Lena of Prime Minister Narendra Modi, Lebaksi Miam the Apil Tarokli. I remember Tamasida, light shop Toruga, candle. How many Tanduna Natraga, mobile light Nalhanduna, Yum Kudingna, Tobinaba, Prime Minister Modina Heidi. Light key superpower Utkadabani, coronavirus Santopadagi Ladiba, Amamba Marakta, Mangalamasung, Ashagi Lambida, I quit Sangsili Hibasi, I quit Soidan Utkadabani, I quit a Yum the Langra Labasu, I quit Nightom Tab, the Nate, Labak Asigi, Mui Crore, Sama, Contragia Punu Pangaladu, I quit Erector Labani, Mui Amaga Amaga Laptop Nabagi, Laxman de Kagi Kak. Dagi Kak Hendor Widavani, Mamang Tagi, Tankuni Toy the Utkiba, Miami, Bangal Adugi, Tamak, Tomi Kambusu, Utli, Janata Karpu Manunga, Sarik Kingdom, Iko Yapunbagi Pangan, Utli, Nasigi May Tanbada, May Hoganba, alcohol base, sanitizer sing, Sinadanabasu, Prime Minister Modina, Haike. Manipur Minister N. B. Nasu, COVID-19 Tanabada, Iko Yapunbagi Pangaladu, Utanaba, Prime Minister and the Modina Lautokiba, Yumtong Kuding. Electric light pung mapan trabada matamda muthatlaga minute mapan mombati thomai natraga mobile flashlight thanaba biamda apil trogli Chief Minister na state asida ihan hanba COVID-19 gi patient oikhibi adu phagalaktuna test amuk tawbada negative oire mahaki imung manung amasung mahaki Air Asia flight ta tominarakpa mioi khudingsu hanana test tawbada negative oikhrabani ningthaukawan mita amukana patient asi test toroga discharge tawgadra taroidra haidu lepkani haiduna Dr. Singh, Nurse Singh, Jennings paramedical staff Singh, Mr. Na Tagato Pungdoke. Anishuba COVID-19 gi state asigi patient adugi matang paluduna, Mr. Haikibda, patient asi Hozik, Rims the Lyingly, Maki Mungi Muising test over the negative oide Haiduna. State asigi Dr. Singh, Nurse Singh Amasung, paramedical staff Singh, Punatabuk Tabunaduna, Tamtira Lena si Tenanabasu Haiki. Mr. Makata Duna. Coronavirus asi might have been another Manipur Miamna Makatana, Savat View Hinasu, Fondorly. Miami Matang the Gi, Sorgi Togzal the Gi, Manipurda, Isanapi, Bimi, Mapandagi, Magi Piracy, Purga, Yaurga Lapani, Adu Hujik, Matang Magi Mung Maga, flight the Lamin, sing Yauna taste of Matamda, Loina Ayamba negative. Oire pung mapan sab saba matamda mai mutat piraga minute subnagi minute mapan khatang candle or mobile gi flashlight or diya to biri harakanda thagat pire harakanda akhoi prithvi bu khoi gi sangsar su mamandagi honari ba dugumba covid adugumba coronavirus gi khoi punna mangal sina pire harakanda sakhe halakanda adugumba covid se Marupang Mutat Kiba, Oinanabaki, Sura Tony, Yominasi. Hana Manipur Deputy Chief Minister Oramba, Dr. L. Sandramanina Laikidabada, Manipur, Chief Minister and Birena Awa Pondopi Pausel, Pirakli, Chief Minister Pauselda, veteran leader Amasung, former Deputy Chief Minister Oramba, Dr. L. Sandramanina Laikidabagi, Pauta, the Tamui Song and White Fawi, English singer Samapan Kuntra Marigi, Metra, the Pokiba, Lucing Bersi. English singer with Samapan Humdra Nitoi, the politics the Kongraduna,
Manipur Legislative Assembly gi Speaker orami tungda Deputy Chief Minister anirak orami mahakna lekhidabasi wangang wata hai singba amasung itihas ki loksing gyan manung hutan leiba aikhoi gi lusingba ma mangjarabani mahakna lekhidabasi state asigi political circle da asoba ahangba lehrugani hairuduna ayak na lekhidrabagi imung manugi awabadu saruk yajari hairakli Manipur People's Party ki tanatana Manipur ki rajniti ki lusingba ama oiram khiba Manipur ki Deputy CM su oiram laba Dr. L. Chandramani na ngasi lekhidabada Manipur Pradesh Congress Committee na nuaita phongdrokli Dr. L. Chandramani gumba afabu lusingba Manipur ima gi mapare ma lekhidabasai Manipur ge chawa mangjabani mahakna lekhidaba sida lekhidrabagi thawaina ishori khoyada ing singna leirunaba thawni jabaga loinana lehoriba imungi awabadu saruk yarli hairakli Maleng Leba Kayada Sandrok Liba COVID-19 dagi Naktok Nava India Pumbada lockdown Tokivana Miamda Nomagi Sang Dabayadraba Sana Tangnaba Polam Singh Matamatam Gioina Lengak Lepa Mamanda Kaksing Assembly Constituency Amasung Kaksing Municipal Council Mapam Singda Panganaba Honagani Haina Kaksing Assembly Constituency MLA Y Sursandrana Fongdorokli MLA Sursandrana Makata Adun Hai COVID-19 Tenganaba Prime Minister Narendra Modi na Janata curfew amasung India pumbada total lockdown laphokibana maram oiraga miamda sana thaknaba kaya awatpagi awatpa ngakta ngairakle lenga ki maikai dagi su tawba yaba packet pa yaba thabak kaya ama packet peri sana bas sengdi mangjongna yanthokre mahaki lanai gi oina Kaksing Municipal Council gi manungda leiba lekai sing amasung Kaksing Assembly Constituency gi mafam singda Tilho, Tum, Asathau, Alu, Hawaii Kangtep, Amasung, Hawaii Mangal Asi, Lengak na Lepa, Wholesale Mamanda, Panganaba Honabani. Miam na Sara Tanaba Polam, Pangleroi, Atangba Mamanda, Pangani Haibagi, Mipai Tobiganu. Makata Badasu, Miam Mateng Loroga, Mahaki Magedagi, Miam Gidamak, Watanaba Honagani Hanisu, Pondoki. Kaksing Sumang Lekai, Anjaudagi, Olivia Winupi Masa Ama, Delhi da, Layang Bagi Matanga. Media da mahak na mateng panglakte haiba adu mahaki mafam da mateng pangbinaba hairakibasu leikide haina mahak makata na phongdokki koi tang na phongor bawa aigi level do honar gai mayam da at least wholesale rate Kaksing kendra gi level parja plus Kaksing kendra ri na taba Kaksing do ba se khoi ward number 1 gumba arigi khoi punyai gi saruk kum si so khoi cover toni ma se khoi ano ji ward kunmukta khoi yen thokpui thabak se hobani ward tre khoi committee taruga moino home delivery di moine tone wholesale rate ana Youth Welfare Union Kaksing Warangthem Laikaina Alu Thum Amasung Asathau Lemni Yanthokre Polam Sing Yanthokpa aduga mari leinana YWU gi President M. Birsandana Hai Housing Workliba Pibam Asida Miam gi Awaba si Kramakai Koknaba YWU gi area da leiba yumthong sangma henbada polam sing asi yanthokpani union asigi masagi phanamasung union asigi manung da leiba puksel saraba miyoi kayana angam ngam sel gi tengbang piraktuna no khaki sara amatang orbasu mateng pangbani haina mahagna phongdokke Kau cili le, kau paru macam ni thong si, sama mulai, thong sama mulai, kau ni masih dah kelab cina, cinta lega si, thong kudingi, jadi kene tahu na kau ni meeting am tahu macam dah, lekai is dah lebih riba, kau ni ciri paru mafukin jauh macam kamu tu tapi tu na, kau ni cacat lupa macam bolan tadi orang mau thong kira thong tahu na, leasing kontra mana mulai deh, ada kau kelab pelak mai kita leasing kontra antar orang, leasing yang tu mudah merfumu, sana cuma itu langsung beri. Malem gi wana sandrokliba laichat coronavirus COVID-19 na maram oiduna lamdam asidasu lockdown laikhimna nomagi tangai phadaba yum amada sangba sana thangna polam sing Kaksing makha lekai nauram pareng da leiba social worker salam joina mahaki laikhidraba apokpa salam budichandra amasung apokpi salam ongbi nilmani anigi mingda Kaksing Municipal Council gi ward number 11 gi manungda leiba khare hena leita larba imung samaga humdra khangatuna Alu Hawaii amasung Asathau lemna yanthokre khare hena khodong tiraba imung manung khangat sare hairaga san thangnaba khara kachi masimukna konarani haibasu nataba mateng khajikta oirusu oinanabagi damakta ekhoigi maigi dagi haibadi aigi legidraba ima pabungi mingda katchaba san thangnaba khare sibu lanaba leitana loksin view haina
Tenupal Deputy Commissioner M. Rajkumar, District Social Welfare Officer Tenupal gi W. Thamapati, Tenupal SP TH Bikramjit, ASP Ops More M. Amit Amasung, More de Leba Medical Doctor Singh Punna, Ngasi More Tali Rotor Leba, Ipam Lamdam Asigi Makada, Ladiba All Age Home, Children Home Amadi, Jehovah Children Home the Satuna, District Welfare Department gi Makada, Sing Hawaii Singba, Tongan Tongan Polum Kia Ama Yantokre, Amadi, Medical Department gi Makai Dagi, Novel, Coronavirus Hasigi Matanga, awareness na Singba Kayama Piduna, Kutsa, Sem Hangduk Pagi, Guideline Singsu Tapi Tapiki. DC Tenupal M. Rajkumar na Pondok Lagtuna High, Lockdown Namaram, Oerga, Tenupal District Asigi, More de Laiba, Children Home, Amadi, All Age Home, Ani, Kangatuna, Makoi Singasibu, Mapan Toktanaba, Sana Taknaba Polam Sing, Yentokpa Amadi, Novel, Coronavirus Asigi Matanga, Yam Namaru Ama, Oina, awareness Tautuna, social distancing Tamba, Haksang Luna na Tamba Amadi Mapandagi Lakpa Mio Singa Kutsa Samnadaba Pautaka Su Taki Tambiki Haina Fondoki. All age center, then orphan home, identified to Seraga, lockdown, Lavana Maramoraga, Angang Singsu, Alamansu, all age center, the Ladyba, Mayam Mapan Toktanava, awareness to Piva plus the essential commodities, normally San another port safer. The district administration side tagi, social welfare department side tagi, then police team jauraga, medical team jauraga, combined team moina jangaga, asi mafamanida the port say yen tokchare. More B constituency gi Miamda Autonomous District Council gi Mikhalda More B constituency gi Merep Oiriba Sri J Khongsaina Mahaki More B constituency Manungsan Laiba Yumthong Kuding Makta Ngasi Seng Hawaii Tum the Singba Polum Kaya Lemni and Tokre Ngasi and Tokpagi Thoramda Mahang Pono Kivada More B constituency as the Ladyba Miamda Sana Tangnaba Polum Kaya Makata Mahagna Angamba Mateng Pangbani Haiki Coronavirus Tagi section na Lainaba Manipur Pumba lockdown Taukibadagi Wanderaba Matam Sida Lifeham Kuno Praja Singda LKYDA Lifeham Kuno Youth Development Association gi Maikai Dagi Lifeham Kuno Mamang Lekai Maning Lekai Maya Lekai da Yumthong Puding da Sana Tangnaba Hawaii Sengwai na Singba Polam Sing Yantokre Yantokpagi Thoram Aduda LKYDA gi President Oina Thopuriba Kaisham Zoina Ponukibada Mipum Kuding lockdown Maram Oiraga Mapan Thokpa Yadabana Maram Oiraga Lekai Asida Club ki Maikai Dagi Karigumba Angam Makara Weribasu Awana Tarabas Singda Mateng Si Pangmani Makata na Karimba lockdown si Sangtiba Tarabasu Club Asi Maikai Dagi Amuka Hena Club Asina Mateng Pangkigani Hainasu Pondoke. How can the COVID have Lainas never punk at Santor Dagi lockdown to give a Maram Oiraga. People couldn't watch him upon Popa Yad and later quest Shida. When a Karimba Kadam was Awana Tar, but not Rakasaba, Port label Topagi Yarakabata, she loves LKYD. Ena, Sinjaraga, Namjava Kadanga, Topasaka, Karumba, Amat Yaudana, Sinja Langjaraga, Angamba Poche, Alu, Dilho, Trabin Singba Potam, Karasa, Awab Mateng Pangwena, LKYD, Okan Toramasi, Sinjavani. Jirbam District ki Manung Sanba Mapam Singda K. Sadat Kumar Singh, Vice Chairman, Manipur Food Industries Corporation, Government of Manipur ki Miyang Makada, Miamda, Taknaba Ising Yenba, Leptri, Hilghat, Sorokating Bi, Karamkha, Chandrapur, Baupara, Dibong, Sanakhan Amadi, Vidyanagarda Ising Yenki, Masida, Kunjas Singna Tagatpa, Amasung Harawa Pondrokli, Amrumda Z Development Organization ZDO Amadi PHAD Zirbam Division Aniga Kusam Naraga Nasi Pawa Kunjas Singda Lieutenant Tangna Sing Yeli Hiramasi Matangda ZDO ki President N Sadanandana Pondropada COVID-19 Namaram Oiduna Miam Praja Kaya Awab Oirba Amadi Zirbam ki Guha Sing Ising Kangduna Miam Wana Kangliba Asida Tangna Ising Asi ZDO Amadi PSAD Zirbam Division ga Kusam Naraga Miam ki Awaba Koknaba Haiduna Nasi Pawa Ising Asi Yenjaduna Lakmani Haiki Makata Naman Haiki Bada Warba Matamasida ZDO na Miam ki Namak Mateng Pangduna Laikigani COVID-19 Aikoi Puna Tengnamin Duna Natung Minasi Hainasu Makata na Fongdoki COVID-19 ki section
थौरांगी सरुक अमा ओइना ngasi social youth organization soyo kangsuk sanjenbam sinduna laikai gi akoibada hida kapthokre phenyl bleaching powder amadi hypochlorite singba iram nala amadi lambida kapthoktuna lawrokpa ba tamthriba laina sing asidagi khara maikhai nathoknabagi pandamda hida adu kapthokhibani hairi COVID-19 amaram oiduna section thorang kya lokhotpa sida blood donor sing epbagi sang hanthandarakpada ansam desham amasung aims na mateng oinaba tha amasumna epbagi thorum sathrakpagi manung chana ngasi mangani sanba numita su mioi kun mangana ep khre Democratic Students Alliance of Manipur desham apunba ireibaki mahiroi singlop aims all naga students association manipur ansamna sinduna tha amasumna epbagi thorum asi pangthorakhibani asigoma epbagi thorum asida ngasi mangani sanba numita lup sing asigi thomi kunga romna epki epbasi makhatana sathaki gani hairi Delhi the layang libi kaksing dagi Olivia bu nuksibiduna mahakir bung mateng pangbirak liba tongan puksel saraba miyam amadi lupun mapu Manipur Students Association Delhi Masat ki maikai dagi thagat phongdok rakli Masat ki president Singkhai na phongdok pada Masata Olivia gi matangda wakalak padagi Olivia gi imung gawari sanazarba matungda Manipur gi tongan ba pause singda aikoi gi maikai dagi pau phaujaraga matang pau sandok khibaga loinana electronic media yauduna miyam da khangan ke Olivia gi awaba adubu Manipur gi miyam na ubiduna amadi nuksibiduna Facebook amadi WhatsApp ki kutangda matang san dokpiki Masana Olivia gi namuksat thakiba donation drive ta miyam amasung lup singna angamangam ba sen gi tengmang tobu horakhi mioi kaya gi mateng ga loina sa thangna polam sing ngasing basu kaya su piki haina su singkhai na phondorok lei amurumda Olivia gi makai dagi su miyam gi toiman bu ikai khumlaba ulakli matare JCILPS की कन्वेनर YK Drain हाइख्रे से सांग सुदब कनानो करीनो खंगदब सिंह करीगुम ड्राइवर खरना मसाई खुदों साब खरगिदमक मिटो पुसलकपा तौबिगनु वाफम सि महाग मेडियाई खुथांगद फोंडोखिबनी माग मखा तादुना हौजिक इंडिया मदि मणिपुर लॉकडाउन लैखिबना लाइसेट असिकरम थेनगनी हाइना लैबा तंजा असिदा नोमगी संगदब यादर पोलम सिंह हाईवे सिंगदा इसा इसागी अवाना थीदना गाड़ी थोरिब सिंगना मपान लमदगी मिटोप संगलकपा थिंख्रबा Government su ILP permit piba thingkraba matam asida highway sing da potchai pusilakpa singi marakta kanaguma driver kharna mitop me ansa sing pusilakpa amade coronavirus ki test amata tawdana pusilakpa thengnare isai khudong saba phangna bohna bada Manipur khunai amade phurupase nomuna tragri nomari mut khinabagi khongtha ama oirakani driver sing na nomagi sang da yadra polam sing puthok pusin tawriba thaudang JCILPS ki maikai dagi thagat phongdrok lei potchai pusilakpagi namada mitop amongna pusilakpagi thabak tawigano haike गाड़ी थोबीरी बिसिरी नाउसिंगदा JCILP की माइकेदगी अमुखना ममांगदसु हन्ना हन्ना कोइना अप्रूव तौबुन लाई मरम मदुदी करिनो हाइतमना से सांग सुदबा कनानो करिनो मसक खंगदबसिंग असि मणिपुरदा आइरिबा गाड़ी की कांगुसिंग असिना कना गुम्बा ड्राइवर खरना लोन तुमना इसागी चाब खरगिदमा पुसलक पाइबसि तौबीगनु मसी पुसलकसिने मरम मोरकांदा अदोंगी करिगुम्बा खरखक कुदोंग चाब फंगनबा होनबदा मणिपुर खुनाय अमसुंग मणिपुर की फुरुबसि नोंग नत्रगा नोंग मुधन्नबगी चोबा स्टेपिंग अमा खोंथांग अमा ओइगनि हाइबसे अदोमना हांगबिरि खोंथांग अदुना मणिपुर सि मुधनबगी अदुमला खोंथांग अमा ओइगनि हाइबसि JCILP ना फाउजै COVID-19 की rapid antibody based blood test तौननबा Indian Council of Medical Research ICMR ना healthcare workers सिंगी fresh protocol में same create large migration gathering amadi evacuees center singi anuba khongthang ama ICMR na semle influenza like illness ILI laina singi di health facility singda layangadabani aduga makhoi adu yumda mitra mani gi quarantine tawduna lainaba paktak pigidabani haina ICMR gi advisory na phongdokhi test result punamak ICMR da pirakadabani karigumba Pigatpangamdravissingdi Disaster Management Act 2005 की मखादा सेराक फंगनी हाइरे मालेमगी ओइना तमथीरबा लाइसत कोरोनावायरस COVID-19 ना लेबाक असिदसु नोमनबगी मसिंग वाखलपगा लोइना हौखिबा पुंग कुनमरीदा मियोइ चामरीगा हुमरागनि थोइ कन्फर्म तौखिबा लोइना हजिक फावदा लाइना असेनाबा मियोइ लिसिंग अहुमगा जात्रेट हुमरागा मरी यौरे मसियाम्बा हंडक्ट दिल्लीगी निजामुद्दीनगी मार्कस की धर्मगी थौदोक्ता Saruk Yarbusing Aduda positive waiver Hengalaki Badagini. Regularly Bafia Masida Prime Minister Narendra Modi na US ki
US ka loinana COVID-19 paksana sandroklaba si thengnaba punna thabak paikhat minanaba haiba yanakre hairi wafam asi Prime Minister na US President Donald Trump ka telephone da phawrok nakiba tungda Prime Minister na ngarang thil tweet ta thagalak pasel lamada phone lakibani amromda leibak asigi maming lerba akhang ahi Dr. Kayana miyamna yumda leibiduna mapan thokpigano social distance ngak na satpiu haiba wafam kaya phawrok narakle amromda Bharat Sarkar na phawrok khibada coronavirus confirm tawduna layang liba ama quarantine center da laidiba sing doctor natraga nurse amadi paramedical staff singna tati tawina tawrabadi action logani high crate laina asi thenana wena hydrobiotech na chlorophene kawba natron kam na hidak amasu photokadawri orekliba phim masiga mari lainana Noida da section samagani phumari ga thingba April 13 fawa sangdokre Varanasi da ahan boina mio ema sire Madhya Pradesh na handakta Delhi gi Nizamuddin pangthokkiba dharma gi tharomadu yaukiba sing masak khanuknaba thabak pakhetpa haukhre hairi hojik aroibada maroi paw amona pijari coronavirus maithiba pinanaba apunwe pangal unnaba ngasi numidang minute mapan kendal lamadi thomoi thananaba Prime Minister Narendra Modi na lebak miyamda apil tarukli Chief Minister NBN nasu manpur miyamda apil tarukli laingak da lepa mamalda nongba sang da yadra problem sing miyamda phangna phonagani haina MLA Wai Susandan High Crate loinana Delhi da layang libi Olivia da mateng pangbi pasingbo Manipur Students Association Delhi na thagatpa phangdol ngasi gidi pawdum sandok saba matang asal lojere miyambu amukhana khurumjari